Hello everyone, welcome back to my YouTube channel. Mayam ngasise aidi ningol chakauba chattoinebako adugi loisanna loina thokle'e adoni ado mayam akoi hojik chatlani ado imungda leiringidagi kapade yamna nungaitebako aduna mapanda oina kaphalle ichanupida tawraga ado ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯑꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯥꯗ ꯌꯧꯔꯒ ꯀꯃꯥꯏ ꯇꯧꯕꯗꯣ ꯑꯗꯨꯝ ꯃꯇꯦꯛ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯌꯦꯟꯖꯥꯡ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯊꯣꯡꯅ ꯂꯣꯏꯔꯝꯃꯦꯕ ꯃꯊꯦꯜꯁꯨ ꯃꯌꯥꯝ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯄꯥ ꯀꯀꯥ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯅ ꯆꯥꯛ ꯆꯥꯕ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯗꯤ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯩꯗꯤ ꯌꯥꯎꯍꯟꯗ꯭ꯔꯦ ꯑꯩꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯃꯊꯦꯜꯁꯨ ꯃꯌꯥꯝ ꯇꯧꯔꯝꯃꯦ ꯆꯤꯆꯦ ꯍꯣꯏꯅ ꯃꯃꯥ ꯍꯣꯏꯅ ꯇꯧꯔꯒ ꯉꯥ ꯊꯣꯡꯕ ꯑꯃ ꯍꯋꯥꯏ ꯊꯣꯡꯕ ꯑꯃ ꯑꯗꯩꯗꯤ ꯉꯥ ꯃꯔꯨꯝꯒꯤ ꯕꯣꯔꯥ ꯑꯃ ꯀꯣ ꯑꯗꯨꯒ ꯏꯔꯣꯝꯕ ꯑꯃ ꯑꯗꯩꯗꯤ ꯖꯦꯔꯨꯝ ꯕꯖꯥ ꯑꯣꯏꯅ ꯇꯧꯔꯝꯃꯦ ꯁꯤꯡꯖꯨ ꯑꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯊꯦꯜ ꯌꯥꯝꯃꯒ ꯆꯥꯕꯁꯦ ꯉꯝꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯝ ꯈꯔ ꯃꯊꯦꯜ ꯑꯃꯈꯛꯇꯪꯗ ꯑꯣꯏꯅ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯔꯛꯑꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯅꯗꯤ ꯂꯧꯖꯗ꯭ꯔꯦꯕꯀꯣ ꯆꯥꯛ ꯆꯥꯕꯒꯤꯗ ꯑꯣꯏꯅ ꯈꯔ ꯁꯥꯡꯉꯦ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩꯗꯤ ꯀꯨꯏꯔꯦ ꯕ꯭ꯂꯣꯒꯁꯤꯁꯨ ꯊꯥꯡꯒꯠꯇꯕꯀꯣ ꯍꯟꯗꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝꯗ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯁꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯤꯁꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦꯀꯣ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯅꯅ ꯆꯥꯕꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯃꯣꯁꯤꯅ ꯃꯃꯥꯒꯤ ꯃꯧꯄꯥ ꯑꯃ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯃꯧꯄꯥ ꯑꯃ ꯌꯥꯎꯕꯁꯤꯅ ꯃꯥꯗꯤ ꯐꯥꯒꯤꯁꯦ ꯈꯔ ꯇꯧꯒꯜꯂꯦꯕ ꯑꯗꯨꯅꯅꯦ ꯃꯥꯅ ꯉꯥꯡꯕꯁꯤ ꯆꯥꯛ ꯆꯥꯕꯗꯒꯤ ꯉꯥꯡꯕꯗꯨꯅ ꯇꯣꯛꯄꯕꯨ ꯉꯥꯡꯕꯗ ꯃꯥꯅ ꯉꯥꯡꯕꯗ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯅꯣꯛꯇꯅ ꯍꯥꯏꯗꯤ ꯐꯥꯒꯤꯁꯨ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯑꯗꯩꯗꯤ ꯏꯕꯣꯛ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯃꯥ ꯑꯩꯗꯤ ꯎꯕ ꯐꯪꯗ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯑꯗꯣ ꯆꯤꯆꯦ ꯍꯣꯏꯅ ꯃꯣꯏꯗꯤ ꯆꯥꯛꯈꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯑꯩꯁꯨ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯌꯥꯝꯒꯤ ꯑꯗꯣ ꯋꯥꯏꯇꯤ ꯄꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯤ ꯆꯥꯕꯒꯤꯗ ꯑꯣꯏꯅ ꯈꯔ ꯁꯥꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯋꯥꯆ ꯇꯧꯕꯤꯌꯨ Cây đâu, mấy nó liên tới trong này đúng không? Cái pan đi đi mà tới chỗ này, cái pan nhau thế này. Nó không được gì nữa. Đi nè. Dạ. Anh đi giờ. Nó cũng không được hay. Cái đồ này. Cái đồ này. Cái đồ này. Nhang cái. Cái đồ đồ. Bây giờ video gì nữa rồi? Chụp chụp. Video này lấy cho biết là lấy bệnh này. Một con đi cái này cái mà cái này. Xoay vậy thì phải sửa lại không được. Đó, cái đó. Mà không. Aji kali ka jangan mumpi do. Olo,
Yung napangya din no. Đây cha đi. Lu pidu ya ni. Nhưng cha đó. Cha về. Nang nhang đâu nang. Đúng rồi, mua thằng. Đúng rồi đó. Cái này mua cha được. Qua đây luôn này. Cho rồi. Cho rồi. Nó mình đâu. Nhưng mà quay. Ini jadi mana ni? Mấy đâu. Dapat dua tahun. Dapat dua tahun di sini. Kalau lu ni tak ada, kaji. Saya semua jauh ini tunggu aja. Mấy đạp rồi. Mấy đạp cha. Mấy đạp lên cái là. Cầu mình. Nó cũng là hai được không? Dong belum kan macam apa? Mayan tu. Maka jangan pada saran ni. Kau ada tak ni kai. Kai tu tak. Nhưng mà chắc cũng là